Mireng David Bapuno Pu Gorbachov na Han Makta Taram na Okcheri. Ngasi di ano ba numay jing numit ama lakpa galoy na mayam na hangbirak pa wang sing amadi ibirak pa comment ki oiba video adu pudun lakcheri. Ngasi di mayam na ibirak pa comment amadi hangbirak pa wahang ayamba lokachana ba hona jabani. Ngasi ki video asibu miyeng David ba sing na video asibu loy ba phawbutang miyeng tabiyo. Ngasi ki video asi matang asi da haujarage. Ngasi ahan badal lokachari ba comment asidi Ranjit Ningthojam na tawbirak pani. Bro video kudimak yengjay question and answer dadi ai se mayam gi khwai aroi bada hekta tai sibu kai gino. Ngasi de Ranjit Ningthojam na tawbira iba comment asi mayam dagi khwai dagi ihan han bada lokachar ge haiduna khanduna dom gi comment asi hana lokachar bani adom na video asibu yengbiba channel asida thaga chariba video sing asibu regular oina amadi chang naina amata jithadana yengbibi da makta ai gi maike de ge haingai leitana tawbimal khangbu chari amadi tungda su thagalak kadaba video kaya da soidan makki miyeng tabiu haiduna nolok chari adom gi comment sing amadi adom na ibirakpa wahang sing oinamak yengjay amadi pajai adom gi comment sing su matam leiba kibutta lokachara ba khona jage adom bu ngasi gi oina de video asibu yengbiba amadi comment tawbiba gi makta haingai leitana thaga chaba phongdok chari mathang da lokachari ba comment asidi mangal sana phaire bam na tarokuni charge tawna phone da wari sanabase phone yam pokhai gali haidise sumbro hoi mangal sana masi dum phone khara gi case ta yawi haibatai keruma phone asina charge tawringi matam da atopa application na trangna task kum basina ba taragadi haiba battery asida heat up taropada maram oira da phone asi pokhai bana targana phone adu sokuna singba yawgali aduna yariba makhai di karigumba charge tawringi matam da karigum makhal gi thaba amata tawdubana hena fagani haina ingjai aduna yariba makhai charge tawringi matam da wari sanaba na targana atopa application sing sidina bidana bagida makta khanganjari adombu video asibu yengbiba amadi comment tawbiba kidamakta haingai leitana thagachaba phongdokjari mathangda lokachariba comment asidi Azmin haina ibirami bro Oppo F11 Pro se kayam phage ai leige khalle adom na haibire iba Oppo F11 Pro hairiba phone asi 2019 da launch tokiba phone amani hairiba phone asi hojiki matam ga yengnaba matam da khajitang di ariba phone ama oire adubu phone asi camera da natragna overall design da yenglagadi yamna ma phaba phone amani phone asida pop-up selfie camera na chingba piri adubo phone asida yauriba Helio P70 haiba processor asi hojiki matam ga chana da ba phone ama soidana makki oigani loina na haiba palising tramanga gi range asida adomna phone atopa yengba matam da phone haiba phone asida gi hena phaba phone kaya uba phangani aduna adomna leibige khaliba Oppo F11 Pro asi adomgi wakhanda leire adomna haiba phone asi yamna pambiba oirgadi leibada thoina kaidaba phone ni aduga atopa phone ama yengbiba taragadi hena phagani haina recommend tawjani adom su video asibu yengbiba amadi comment tawbiba ki damakta haingai leitan thagachaba phongdokchari mathang da lakhachariba comment asidi SJM luwang na tawbirakpani bro iPhone 8 Plus se loge khalle price se kaya muk leige adom na haibireba iPhone 8 Plus haiba phone asi hojiki matam da Flipkart ta lupa lising ni phumapan ga chamapon muki range ta haibidi lupa lising yang kai gi range salai aduga adom na refurbished phone gumba laina bagi tamakta yengbo eraga di masi lupa lising kuni pan muki range salai ba phone amani haiba phone asi adom na pambi ba taraga di laiba thena makai da ba phone amani haina ningjai adom busu video asibu yengbiba amadi comment tawbi bagi tamakta haninga leitan thangachaba phongdok chai mathang da lokhachariba comment asidi Hemo Konthojam haina ibirami Android amadi iOS ka secure oibase karambana oi amadi moi ani ki khenaba Android amasung iOS hariba ani ma asi hujiki matam dadi online gi matam nina internet ki yug nina thoina hena ani sida khenaba udre haibatai tabutabu iOS na di Android taki kijitang secure oiba heli adubo secure oi haiduna su China da pangthokiba hacker singda haiba phone sing asi hack tongnabagi damakta pangthokiba $1 million kaya thamlaga price biduna adugumba tohon kiba changing aduda iOS asi su second taret ki manungda sumna taki second taruk ki maning taret ki manungda hack tobu ngamba phone ama oi aduna hojiki matam da thoina phone sing asi security da yamna mak secure oiba phone sing di laiti haina lawjabatai adom busu video sibu yengbiba amadi comment tawbiba ki tamakta haningai leitana thagachaba phongdokchari mathang da lokhachariba comment asidi da abungna tawbirakpani bro 15k to 20k fawgi manungda leiba OnePlus phone ama hekta recommend tawbiro da abungna haibire ibasi OnePlus haiba company asigi rupa lising kun fawgi manungda leiba phone ama pambagi wafamni adubu hojik fawgi oinadi OnePlus haiba company asina rupa lising kun gi makhada garigma phone ama ta launch tawkiba leitri
ꯑꯗꯨꯕꯨ ꯑꯗꯣꯝꯅ OnePlus ꯀꯝꯄꯅꯤꯒꯤ ꯐꯣꯟ ꯑꯃ ꯄꯥꯏꯕ ꯄꯥꯝꯕꯤꯕ ꯑꯣꯏꯔꯒꯗꯤ OnePlus Nord ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯚꯔꯖꯟꯒꯤ ꯐꯣꯟ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 12,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯗꯒꯤ ꯍꯧꯔꯒ 12 ꯐꯥꯎꯕꯗ ꯆꯠꯊꯒꯗꯧꯔꯤꯕ Flipkartꯀꯤ Big 7 Daysꯒꯤ ꯃꯇꯝꯗ ꯂꯩꯕꯤꯍꯧꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯎꯁꯃꯥꯟ ꯕ꯭ꯂꯣꯒꯔ YT ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ Poco F3ꯒꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯪꯕꯤꯔꯤꯕ Poco F3 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯣꯟꯆ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯑꯃꯨꯛ ꯐꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯕ ꯂꯩꯇ꯭ꯔꯤ Poco F3 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ Snapdragon 870 ꯑꯃꯗꯤ 48 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯇ꯭ꯔꯤꯄꯜ ꯀꯦꯃꯦꯔꯥ ꯂꯣꯏꯅꯅ ꯁꯦꯜꯐꯤꯗ 20 ꯃꯦꯒꯥꯄꯤꯛꯁꯦꯜ ꯕꯦꯇ꯭ꯔꯤꯗ 4500 mAh ꯒꯤ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ 33 ꯋꯥꯠꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯔꯛꯄ ꯑꯣꯏ ꯇꯥꯔꯒꯗꯤ ꯐꯣꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯐꯣꯟ ꯑꯁꯤ ꯂꯣꯟꯆ ꯇꯧꯗꯦ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯑꯃꯔ ꯀ꯭ꯔꯨꯁ ꯍꯥꯏꯅ ꯏꯕꯤꯔꯝꯃꯦ ꯕ꯭ꯔꯣ ꯏꯁꯥꯒꯤ ꯆꯥꯔꯖꯔ ꯌꯥꯈꯤꯗꯕ ꯃꯇꯨꯡ ꯅꯧꯅ ꯑꯃ ꯂꯩꯕꯗ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯄꯤꯔꯤꯕ ꯋꯥꯠꯇꯒꯤ ꯍꯦꯟꯅ ꯋꯥꯠ ꯑꯃ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯁꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯤ ꯑꯍꯥꯟꯕꯗ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯗꯣꯝꯒꯤ ꯆꯥꯔꯖꯔ ꯑꯗꯨ ꯌꯥꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯁꯠ ꯆꯥꯔꯖꯔ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯠꯇꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯆꯥꯔꯖꯔ ꯑꯃ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯁꯤ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯅ ꯆꯥꯔꯖ ꯇꯧꯔꯤꯕ ꯉꯝꯃꯤꯕ ꯋꯥꯠ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯐꯣꯟ ꯑꯗꯨꯅ ꯂꯧꯕ ꯉꯝꯃꯤꯕ ꯋꯥꯠ ꯑꯗꯨ ꯈꯛꯇꯃꯛ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯅ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯆꯪꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯆꯥꯔꯖꯔ ꯑꯗꯨ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕꯗꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯀꯝꯄꯅꯤꯒꯤ ꯑꯣꯏꯕ ꯆꯥꯔꯖꯔ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯦꯟꯇꯤꯒ ꯂꯣꯏꯅꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯆꯥꯔꯖꯔꯅ ꯆꯥꯔꯖ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯑꯗꯨ invalid ꯇꯥꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯄꯤꯔꯛꯏꯕ ꯆꯥꯔꯖꯔ ꯑꯗꯨꯒ ꯃꯥꯟꯅꯕ ꯀꯝꯄꯅꯤꯒꯤ ꯆꯥꯔꯖꯔ ꯂꯩꯔꯒ ꯆꯥꯔꯖ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤ ꯕ꯭ꯔꯣ ꯏꯌꯔꯄꯣꯠ ꯑꯃꯗꯤ ꯅꯦꯛꯕꯦꯟ ꯕ꯭ꯂꯨꯇꯨꯠ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟ ꯗꯤꯐꯦꯛ ꯑꯣꯏꯅ ꯄꯤꯔꯦ ꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ ꯏꯌꯔꯄꯤꯁꯅꯗꯤ ꯈꯔ ꯃꯈꯩ ꯐꯩ ꯍꯥꯏ ꯍꯣꯏ ꯅꯦꯛꯕꯦꯟꯒꯨꯝꯕ ꯏꯌꯔꯄꯣꯠꯀꯨꯝꯕꯁꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯕ꯭ꯂꯨꯇꯨꯠꯅꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯨꯇꯨꯠ ꯑꯁꯤꯅ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯦꯕ ꯑꯣꯏꯅ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯤꯕ ꯔꯤꯁꯤꯚꯔ ꯑꯗꯨꯅ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯥꯎꯟ ꯑꯗꯨ ꯇꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯅ ꯕ꯭ꯔꯦꯟꯗ ꯈꯔ ꯈꯖꯤꯛꯇꯤ ꯏꯐꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯣꯝꯅ ꯏꯌꯔꯄꯤꯁ ꯑꯣꯏꯅ ꯃꯔꯤ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯔꯄꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯊꯣꯏꯅꯃꯛ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯌꯔꯄꯤꯁ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯤꯀꯃꯦꯟ ꯇꯧꯖꯅꯤꯡꯉꯤ ꯑꯗꯣꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯅꯦꯄꯣꯂꯤꯌꯟ ꯏꯟꯊꯧꯖꯝ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ 7 ꯄ꯭ꯔꯣꯁꯦ ꯁꯤꯖꯤꯟꯅꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯣꯁꯦꯁꯔ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯄꯤꯔꯤꯕ ꯃꯃꯜꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Realme 7 Pro ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛꯇꯤ ꯐꯕ ꯐꯣन ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯠꯈꯤꯕ ꯆꯍꯤꯗ 2020ꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 732G ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 12,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅ ꯑꯗꯣꯝꯅ ꯄꯤꯔꯤꯕ ꯃꯃꯜ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒ ꯆꯥꯟꯅꯕ ꯈꯖꯤꯛ ꯋꯥꯠꯂꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ Realme 8 Pro ꯑꯣꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯅꯤꯡꯉꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯊꯤꯌꯥꯝ ꯅꯤꯀꯥꯁꯁꯤꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ OnePlus Nord 2 ꯒ Xiaomi 11 Lite 5G ꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤ ꯑꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯌꯥꯕ ꯐꯣꯟꯁꯤꯡꯗꯤ ꯑꯣꯏ ꯑꯗꯨꯕꯨ OnePlus Nord 2 ꯍꯥꯏꯔꯤꯕ ꯑꯁꯤꯗ MediaTek Dimensity 1200 5G ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨꯒ Xiaomi 11 Lite 5G ꯗꯅ Snapdragon 778 5G ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯍꯦꯛꯇ ꯈꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯁꯤ ꯑꯗꯨꯝ ꯃꯥꯟꯅꯕ ꯐꯣꯟ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯊꯥꯗꯣꯛꯆꯔꯤ ꯑꯗꯣꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯄ꯭ꯔꯦꯝꯖꯤꯠ ꯃꯨꯇꯨꯝꯅ ꯇꯧꯕꯤꯔꯛꯄꯅꯤ
Bro iPhone 8 Plus ga OnePlus Nord 2 ga se kanana hype paiba nungai ba hengani camera gaming da masi aigi oiba recommendation da aigi oiba opinion da phongtok sa batara ga di aigi oina di OnePlus Nord 2 laujagani maram di hojiki matam da 5G support tauba loina na anoba processor yauba amadi camera na chingbagi matang da su OnePlus Nord 2 hariba si adumak faba phone ama oiri aduga iPhone 8 Plus asidi ngasidagi na chahi kharagi mamang da launch sokiba phone ama oibana matam gaktang chana bu watpa loina na A11 Bionic chipset haibasi iPhone gi asigumba chipset asisu khara adum all version oiba chipset oibana aigi oiba site di soidana makki OnePlus Nord 2 laujagani adumna haiba phone ani asigi manungda leina bagi tamakte yengbibu oiragadi aigi oiba site gi su OnePlus Nord 2 recommend tawjari adombu video asibu yengbiba amadi comment tawbibagi tamakta hainingai leiten thakachaba phongdokjari mathangda lakhachariba comment asidi Manipuri youth na tawbirakpani bro iPhone 12 ka iPhone 10R ga se gaming amadi overall da karamba leigani aigi oiba site di hairiba phone ani sigi manungda khanjau haiba taragadi soidana makki iPhone 12 laujagani maramdi hairiba asida hena faba chipset amadi anoba technology kaya yaubuna maram oiraga gaming gi matang da su sanaba matamda soidana makki iPhone 12 na hengani aduna iPhone 12 laubibana hena fagani adomgi damakta su adombusu video asibu yengbiba amadi comment tawbibagi damakta hainingai leiten thagachaba phongdokjari mathangda lakhachariba comment asidi khuman lengakpana ibirakpani like hana adombu video sing asibu yengbiba comment tawbiba amadi like tawbibi damakta aigi maike digi hainingai leiten thagachaba phongdokjari tungdasu thagalakadaba video kya amadi mamang chatta hapchakraba video kya busu yengbinabagi damakta aigi oiba maike digi nolokjari ngasigi oinadi adombusu video asibu yengbiba amadi comment tawbibi damakta hainingai leiten thagachaba phongdokjari mathangda lakhachariba comment asidi I am unlucky bro mathangda iPhone 8 ki matangda haibiro leige khalle hoi iPhone 8 adum sinaba yaba phone amani adubu adomna brand value gi damakta iPhone paining bataragadi iPhone 8 lebi bayai adubu hojiki matamda iPhone dagi hena phaba haiba tare specification da natragan atop atopa overall da high price segment atuda madudagi hena phaba phone kaya leirabani na ai go site ta leitringi matamda amuktang comparison tawraga yengbiu haina recommend tawjani adombusu video asibu yengbiba amadi comment tawbibi damakta ainingai leitana thagachaba phongdokjari mathangda lakhachariba comment asidi Stephen PH na tawbirakpani bro iPhone gi 12 megapixel ga MI gi 64 megapixel ga iPhone na helibasi karigino masigi matang dasu aina mamangi video kaya da hijakrabani hairiba phone sing asida yauriba hardware gi camera gi hardware gi makha ponde hairiba camera aduna click toriba photo adu process tor matungda hairiba adu software aduna kayam yamna process tobada hena enhance toba ngambagi haibagi makha yamna poli haijabatai aduna phone sing asida yauriba megapixel asidi company singi bagi marketing gimmick ni haina lojai aduna yariba makai camera gi sensor natragana software gi makha pon manina phone sing asi karambane hena fagani haibasi khandokpada khara makai wana thokani haina ningjai adombu video asibu yengbiba amadi comment tobiba kidamakta haingai leiten thagajaba phongdokjari mathangda lakhachariba comment asidi Kabi Chandra Pukri Khongbam na tawbirakpani bro Samsung A22 5G ga M32 5G ga karambane hena nungaiba hengani haiba mali magi si adomna hangbireba phone ani asida A22 5G amadi M32 5G ani asida khenabasi M32 5G dana adugba 732G processor yawi aduga amadana 700 MediaTek ki 700 processor ni aduga hairiba M32 5G hairiba phone asidi super AMOLED display su oi aduna ani asigi manungda aigi web site gi recommend tawjo haiba taragadi M32 5G leibana hena adongi damakta khudong chagani haina ningjai adombusu video asibu yengbiba amadi comment tawbibagi damakta hainingai leiten thagachaba phongdokjari mathangda lakhachariba comment asidi chongba nongpok haini ibirami camera gi khalaga karamba phone leibana fagani amukta haibiro bro adomna hangbirei si karamba company gi phone leibana camera gi damakta hena sengani natragana fagani haibibani masi phone aduda yauriba hardware amadi software gi makha pole haijabatare adomna yari makai Samsung gumba yamnamak brand value leiba amadi afaba quality piba phone sing leiba taragadi camera si soidana makki sengani tawgum sung hairiba phone adu khakta natana atopa topa samna hairabada OnePlus kumbada su camera gi hardware amadi software yamna faba maram oibana camera si yamna sengna ui aduna adomna lawgadoriba phone adu specify tawbiramagadi hena khandokpa lairamgana bani haina ningjai adombusu video asibu yengbiba amadi comment tawbibagi damakta hainingai leiten thangachaba phongdokjari mathangda lakhachariba comment asidi JK yumnamna tawbirakuni bro Moto M31 se use tawba yaba phone oigadra suggestion tawbiramo
ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ Moto M31 ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯂꯨꯄꯥ 13,000 ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦ ꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯅꯅ MediaTek Helio G85 ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯂꯟꯊꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Narzo 35Gꯗ RAM expansion ꯌꯥꯎꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ರೆ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯟꯊꯣꯏꯕ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯚꯔꯆꯨꯑꯦꯜ RAM ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯚꯔꯆꯨꯑꯦꯜ RAM ꯑꯁꯤ ꯐꯤꯖꯤꯀꯦꯜ RAM ꯒꯨꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ROM ꯑꯗꯨꯗꯒꯤ GB ꯈꯔ ꯍꯥꯏꯕ ꯇꯥꯔꯦ 2GB ꯒꯨꯝꯕ 5G ꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯦꯚꯤ ꯇꯥꯛꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯒꯦꯃꯤꯡ ꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ memory khara lausilakanda software na sanabani aduna hairiba virtual expansion oiba RAM sing asi thoidokna thabak tobu matamda hena khudong chaba phangbadi oiroi adomna samna hairabada 6GB gi virtual RAM yauba phone ama leibagi mahutta 8GB RAM oiba adugumba leibana hena fagani haina ningjai aduna virtual RAM haibasi marketing gimmick amani company singi maikai dagi hairiba phone asida hapchaliba si aduna virtual RAM singi matangda thoidekna thudok hendokna phone aduma phone sing khalaga leibidabana hena fagani haina aigi site gi recommend tawjani adombusu video asibu yengbiba amadi comment tawbibagidamakta hainga leitana thagachaba phongdokchari mathangda lokhochariba comment asidi Robinson Asem tawbirakpani bro OnePlus Nord 2 ga iPhone 8 Plus ga karambana phani masigi matangda aina mamangi comment amada su phongdokchakhrabani aigi oiba site gadi sumsoi soidana OnePlus Nord 2 laujagani hairiba phone asida 5G amadi anauba technology ka yaubuna maram oiraga iPhone 8 hairiba asi matam kharagi mangda launch tawkiba phone oibana hojiki matamda khajitang chana buwat pa oina tawi maram aduna iPhone gi mohutta OnePlus Nord 2 laubuna hena fagani haina ningjai adombusu video asibu yengbiba amadi comment tawbigidamakta hainga leitan thagachaba phongdokchari mathangda lokhochariba comment asidi Thoksom Joy Chandra na tawbirakpani brother Infinix mobile si afaba oibro hoi Joy Chandra masigi hairiba Infinix hairiba company asi chaliba chahi ama ani sida yamna mak improve oiba anaba phone puthokpa adugumba company ama oikhalai amadi hairiba company asida khajitang nuaitaba haiba taragadi company asigi software asini aduga hardware gi matangdadi phone asisu hojiki matamda leiriba company ayambaga comparison tawba yaba phone sing puthoi aduna Infinix hairiba company asi afaba phone amani haidana laujai adomna Infinix ki mobile leine bagidamakta yengbiramba oiragadi sungsoi soidana leiba yaba phone amani haina recommend tawjani adombusu video asibu yengbiba amadi comment tawbibagidamakta hainga leitan thagachaba phongdokchari mathangda lokhochariba comment asidi Tongbram Santosa tawbirakpani bro Redmi 10 Prime gi video amata sembiro hoi adomna haibiraiba Redmi 10 Prime gi video asi semnabadi honajarke adubu hojiki oinadi hairi phone asi aigi inakta leitaba maram oiraga hairi phone asi hands on review natragana unboxing gumba tawbadi ngamjararoi adubu hairiba phone asigi matangda information sing khomjinjaraga matam kharagi matungda video semnaba honajarake warabasuwana matam adu phawuta ngaibinabagidamakta aigi maikaidagi nolukchari amadi adombu video asibu yengbiba amadi comment tawbibagidamakta hainingai leitana thagachabasu phongdokchari mathangda lokhochariba comment asidi Joy Chandra huidom na tawbirakpani bro karigumba amata hangjage madudi MI4A asi 4G sim sinaba yade Jio sim hapada network ka de masi karamna sinagadagi upai amata haibiro Joy Chandra na haibiraiba MI4A hairiba phone asi 4G di support toba phone amani adubu hairiba phone asi matam khara kuiraba phone amadi oire 4G support toba sim sinabige haiba taraga masi hairiba particular handset adugi problem oiramba yai haina ningjai aduga Jio gi sim sinaba taragadi Jio hairiba company asidi 2G natragana 3G gi network sing provide tawdaba company ama oibana Jio gi sim sinaba yadaba taragadi Airtel natragana atopa company gi phone sinabiu hairiba matam aduda susoi soidana yagani haina ninjai maramdi hairiba company sing asidi 2G amati 3G na singba spectrum sing piba adugumba company oibana adongi MI4A adu susoi soidana sinaba yagani haina ninjai adombusu video asibu yengbiba amadi comment tawbibagidamakta hainingai leitana thagachaba phongdokchari mathangda lokhochariba comment asidi korau nganba kangabamna tawbirakpani bro Redmi Note 8 ka Note 9 Pro Max ka ani si imana manabadongna tawe kari da khenabage hairiba phone ani asi hoi specification gi matangda yeng taragadi haifet adum manaba oina tawe adubo processor da khara khaji khenaba lai aduna adomna hairiba phone ani asigi matangda karamba phone leigadagi haina khanbiramba natragna chamamnaba leiba oiramba taragadi aigi oiba site gi recommend tawjo haiba taragadi MI
Note 9 Pro Max leibana hena fai haina aigi site ki recommend tawjani adom busu video asibu yengbiba amadi comment tawbiba ki namakta hainingai leitana thagachaba phongdokjari mathangda lakhachariba comment asidi pari imo Manipur haina ibirami bro Poco X3 call recording tawba yadi maram amukta haibiro please हाइरिबा फोन असिदा कॉल रिकॉर्डिंग तौबा यादे हाइरिबसी सॉफ्टवेयर ना सपोर्ट तौदबगिनी हाइबदी कंपनी ना मदु प्रोवाइड तौरक्तबगिनी हाइरिबा फोन असिगी अनोबा सॉफ्टवेयर अपडेट लाखो मतमदा सोइदनमकी यावरकपसु याय अदुना करिगुंबा सॉफ्टवेयर अपडेट लाखो तारगदी सोइदनमकी सॉफ्टवेयर अपडेट तौथोकपियु करिगुंबा कंपनी ना पिरक्तबा तारगदी मसिदैसिदा रिकॉर्डिंग तौनबगी ऑप्शन अमत्ता लैति अदुना अदोमना रिकॉर्डिंग तौबा पामबा तारगदी अतोपा थर्ड पार्टी की एप्लीकेशन मा हापना तना उपाय लैरोय हाइना निंजै अदोम बुसु वीडियो सिबु येंगबिबा अमदी कमेंट तौबिबगिदमक्ता हाइनिंगाय लेतन थागचबा फोंदोकचरी मथंगदा लखचरिबा कमेंट असिदी मिकजोन गेमिंग हाइना इबिरमे ब्रो अमदी लैगे खनले मथंग सहिदा Redmi Note 11 Pro ga Realme 9 Pro ga karamba leibana fagadage amta haibiro masi ai goiba suggestion dadi aina tajariba rumor gi matung inadi Realme 9 Pro Max leibana hena fagani haina ninjai maramdi Realme 9 Pro Max ta 5G oiba processor anoba technology loinana improve oiba camera amadi fast charging na chingba anoba kaya yorukani haina taba phungjabana maram oiraga ai goiba site gi di Realme 9 Pro leibana hena fagani haiduna recommend tawjani adomna hairiba phone sing asi leinabagi damakta yengbibo oiragadi matam kharadan ngai view January February soida na hairiba phone asi uba phangani haina ninjai adom busu video asibu yengbiba amadi comment tawbibi damakta hainingai leidan thagachaba phongdokchai mathangda lakhachariba comment asidi mairaba haina ibirame bro Poco X3 Pro update 5G yaurakadra masi ai go site gi di yauroi haina ninjai maramdi company na 5G oiba phone amadi 4G gi phone haina tongan na launch tawbanina software update ta 5G gi oiba support lakani haibasi ningjade aduna hairiba phone asida 5G support tawroi haina haijani adombu video asibu yengbiba amadi comment tawbibi kidamakta su haninga leitana thagachaba phongdokchari mathangda lakhachariba comment asidi pusam तफसील है इबरमी ब्रो 5G से लॉन्च तौरपै चांस लेब्रा अखोइना हुजिक अनोबा फोन लेबदा 4G लेबना फगद्रा अमुक्ता सुगाइना हाइबिरो अदोमगी चावरबा मतेंग खंजगे ब्रो होय आइगि ओइबा साइट गी 5G ओइबा फोन लेहौबन हेना फगनी हाइना निंजै मरमदे 5G asi mathang sahida soidana maki launch tawraba yai haina panai karigumba 5G launch tawrapa taragadi adomna hojik 4G phone ama laisaluba taragadi 5G sinaba yadaba oina tokani aduna yariba makai leiba matamda 5G support tawba anoba phone khallaga leibana hena fai haina recommend tawjani adom busu video asibu yengbiba amadi comment tawbiba kidamakta hainingai leitana thagachaba phongdokchari masini ngasige mayamna hangbirakpa wahangsing amadi ibirakpa comment ki oiba video asibu miyeng tabiriba singna video asibu like tawsinbiramu channel asibu subscribe tawdriba singnasu channel asibu subscribe tawsinbiramu tungdasu asigumlaba nungairaba amadi kanaraba video ka yengbinabagidamakta adomna tungda mobile phone singi matangda natragana technology ka mari leinaba wahang sing khangningba leiragasu ngasigi video ki comment section da sungsoi soidana ibiramu amadi channel asida pibiningba suggestion leiragasu ngasigi comment section da sungsoi soidana ibiramu adomna pibirakpa comment amadi pibirakpa suggestion ni matung ina anoba video kya su tungda puduna lakpa ngamnaba honajage ngasigi oinadi video asi matang asida loisinjari tungda anoba video amada amuk thengnarasi matam adu phawbugi damaktadi mayam punamaktagi kainabagi yathang nijari